Lungsai Khulda NSCN IM amadi ZUF anigi marakta amuk hana Kapnakhre India Lengaka Santigi wari sanariba NSCN IM amadi ZUF anigi marakta Kapnakhre thawdok lepa leitre Garang ayuk pung 8 minute kunrom taba matamdasu None district ke Kaupung police station ki manung chanba Lungsai Singkaw part 1 da NSCN IM amadi ZUF anigi marakta amuk hana akan mongda Kapnakhre hairi thawdok adu da miyoi amata aso apan yawbagi pawdi phangkide hairi Nakalamarumda ZUF na Maral Sirakli None district ke Kaupung police na konba Sangzi kunda pamang thagi kungani panda Nongmai Kapnakhre NSCN IM na Sangsilaklaga Jelarum United Front ZUF ki Kangpuda Singnarakpadagi haina ZUF na thamlakle Nagana namna taba Indo-Myanmar ngamkhaida border fencing khabagi thabak yaba ngamlo haidi Indo-Myanmar ngamkhaida Nagamiyam na namna khunda leta duna leiriba mafamsingda border fencing khabagi thabak kaidongaida sathaba yaro haina is mozo na loba interview amada NSCN IM ge army ship amasung Indo-Naga peace talk asida coordinator ki phamsu puriba Anthony Ningkhan Simre na phongdokre is bizona loba interview du da NSCN IM ge army ship Anthony Ningkhan Simre na hai Southeast Asia da leiriba geopolitics ki lamda Nagamiyam na epicenter oide Nagamiyam na pacemaker oiba yaba ki asobu role loba yai haina su phongdoke Maitai village volunteer singlal hobana te phaba yaro haidi Manipur da hujik thokliba lana sida kuki na koteore singe khuttage isana isabu kanjana bu honariba Maitai village volunteer singasi lal hoba sunate terrorist sunate Korou nganbagi mathakta National Investigation Agency NIA na tamthiraba ek kaya pansinduna phaba punba tawna bu honaragliba se khudakta handokata bani haina haingang mai kai da leba maina pai biluk tara homdoina phongdoragle Maitai micham hatpada chenaba kuki khulai paiba mioi ama NIA na sarset pankre sahi asigi January 19 da ningthau kongkha khunokda mapa macha yauna punna Maitai mioi mari hatpada chenaba kuki khulai paiba lup amagi mioi ama National Investigation Agency NIA na pharaba matungda sarset file tokre sahi asigi January 19 da ningthau kongkha khunokda leba water treatment plant manakta thabak suduna lejaba oina pamonjaw mahaki machanupa oina Manitomba Thiam Somendro amadi ningthaujam nabadip koba mioi maribu tamthina hatkebagi thawdok mari lenana NIA na faduna charge file tokraba mioi adudi Surshanpur district ki manung chanbada leiba Mamong village tagi Lumin Saikip gen sahi 35 kawi hairi ngasidagi leimakhong army personnel singna phawdok phawjin tawriba lambi thingjinbagi khungjang sangsengadori laisam Kamal Babu mangkhibaga mari lenana semkhiba JSC na ngasisu makhatana leimakhongda leiriba 58 suba Mountain Division Headquarter ge main gate mamangda wakan mifam chathaduna army ke masida sangkhiba Kamal Babu ekta kaidna puthoraknaba dabi tawri loinana wakan mifam masida thiba khangtana leiriba Kamal Babu ge loina bi masamaksu yauri loinana ngasidagi hauna leimakhong army gi kangbuna hauji phawdok phawjin tawduna chatliba lambi sing JSC na thingjinbagi thabak chatharagani haide December 3 phawba internet thingbagi matam sangthokre hawjik Manipur da tholiba irang asiga mari leinana Manipur da leingakna pamdaba thawdok thoktanaba internet data service thingjinbagi thabak chatharakhiba adu December 3 gi numidang waram pung 5:35 phawba amuk sangthokre iram asiga mari leinana Manipur leingakki commissioner hongi thawpuriba N Ashok Kumar na garang thopa order amagi matungina Imphal West Imphal East Bishnupur Thawbal Kangpokpi Kaksing Surshanpur Jiribam amadi Phaijol hairiba district sing asida athingba si chatharagani hairi